리쇼, 아시다 우리 백가세, 아시마 바짝 짠 카무고. 그이기노 사이다 가면 되시봐. 폰 마망다 가면 되더라. 두밀래요, 난 강보대. 미네 렉쇼다 락바 우르가 이바니시, 우실로이. 석시가 가리 세케네 나마각 독자부두수. 람비데 야다다나, 왁숍다 레호레다나. कार मरुमसिदगी थोलादी मीन उबदा इबानी कार लाको मालेदना 제 이봉을 넣으러 짱 받더니 오빠 짱 받더니 어스 짜마디 야만드로 크라 따로 그이노 넣으러게 가다수 동라가 얌리나 숨 파기 됩니다 세 पैसा से पीरगे कार्ड लाख पैसा खोदना से यारे ना 야래 이봉어 से 시득에 세 빠레드나 능 한자가 뭐 아이 꽈래 이렇게 과도 레미나라가 불랍 장미나라시다나 미식세 너는 야 문문영해 봐 에코도 염 속을 거 분나락다나 또 거니까 이씨 아두나네 능 정화 하이세 컴벌가수 짜오리 뻔 파래 아이 짱해 이마 꽈니 그때 비비봐 이봉어 하지기도 이봉어기 로이나비로 마사기 안 파자예 허이 마네 아도 마색 파자세 시나 뭐 와가자네다 낭소 파자이도디 마나서 낭보 세나보다 양 와랑바니 하나고 자나리 아두마이네 로이 하이니 맴수 이봉어 까리까리 하거니 करी नो लोय हेक्टा चलो अरे बगे पैसा जुबगा अमत थादर खंगनि मशीदगी नुपा सिंजे सी ममांद जि लुपा चोंगा सपि थादर कप तोगे खंगनि इमा सिदगी ओइना लोबिरो 이봉어 시기디 पैसा 줘버 लेतेने अदो एंगोंदा पैसा जुबा मचा मसु अमत याउद्रे अदो होरेन थोगला पिबि याब्रो 이봉어 난 काउ디 काउनुको हेरे इमा लुपा तरा खुन खकबु पैसारो थोगलागा पिरगे इमा 와, 진짜 마하네. 이거 어디까지 남자기나? 세춘 낭랑 원다다나 미나 dum 함장 그래 잘했어 그저러게 어머니 치마 혹당 아이리에 까이노네 아이네 잘했어 신마 남도 이거로 봐 까이노 빠노네 미마 망시다 아이디 까이 잡는 세이래봐 자특비 나이 고미 파자나 잡는 시바 까이노 능 대사 하! 능 대사가 되노봐 나이 코라가 깨드시보 와 파스데미 아이고 농아이 때보게 리게 자특비 나이 고미 파자나 잡는 시바 해마 따디네 이봉어 꽝이 पैसा 비람 되네 까나메디에 아이기 까나메디 바지수 이제는 비수 오아이기는 비수 두가르게 할마. 바지 그저러게 하이마 시디 그저리봐 마히가 마빵가 캐나부수 캉주 캉다나 나꼭 마사도 부방가 모이도르디 그래도 타오리바 바지 아마도 까리노네 아마도 하이리시 아스 아이나 하이디 아마도 오 아이나 하이디 아니도
amadu haibani namong nupido haibane. ꯑꯦ ꯏꯅꯝꯃꯩ ꯃꯤꯡꯁꯦ ꯑꯃꯗꯨꯁꯨ ꯀꯧꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯒꯩ ꯈꯪꯗꯦꯅ ꯑꯗꯣ ꯑꯃꯗꯨ ꯀꯩꯗꯧꯔꯕ Amadu amta kabiru soba. ꯅꯕꯥꯅꯤꯕꯨ ꯁꯤꯅꯦꯃꯥ ꯌꯦꯡꯅꯦꯅ ꯆꯠꯃꯤꯟꯅꯈꯤꯗꯥꯏꯅꯦ Ibani lamida khanarapudagi mapam chani jakre. ꯅꯠꯇꯦ ꯅꯕꯥꯅꯤꯅ ꯈꯟꯅꯒꯦꯔꯁꯨ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯈꯟꯅꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯂꯝꯕꯤꯗ ꯊꯣꯛꯑꯒ ꯆꯦꯂꯦꯟꯖ ꯇꯧꯔꯨꯔꯤꯗꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯇꯥꯆꯧꯅ ꯀꯞꯄ ꯂꯥꯛꯏꯁꯤꯗꯤ ꯑꯃꯗꯨꯅ ꯀꯌꯥꯝ ꯐꯨꯗꯔꯛꯑꯕ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯅꯨꯄꯤꯅ ꯅꯨꯄꯥ ꯐꯨꯔꯗꯤ ꯐꯖꯔꯝꯃꯅꯤ Hey, mana puramanatiye. Pubade ina puramane. ꯅꯪꯅ ꯐꯨꯔꯒ ꯅꯪꯅ ꯀꯞꯄ ꯅꯪꯅ ꯐꯨꯔꯒ ꯅꯪꯅ ꯑꯗꯨꯝ ꯀꯞꯄ ꯅꯠꯇꯦ ꯃꯁꯤꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣ ꯍꯥ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣ Meme, lao. Nang sida amta pamulao ba? Amta lao me. Nangbu. Nanamaga amta nuksidrabo. Bazi da nang amta haibiyo me. Amta haibiyo me. ꯁꯨꯃꯥꯏ ꯇꯧꯔꯁꯤ ꯕꯥꯖꯤ ꯈꯟꯅꯔꯤꯕ ꯑꯅꯤꯁꯦ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯈꯪꯅꯕ ꯎꯀꯤꯜ ꯑꯃꯨꯛ ꯅꯦꯛꯅꯔꯨꯔꯗꯤ ꯄꯩꯁꯥ ꯇꯤꯡꯒꯅꯤ ꯕꯥꯖꯤ ꯑꯗꯨꯅ ꯕꯥꯖꯤꯅ ꯐꯅꯕ ꯁꯤꯟꯕꯤꯔꯣꯕ ꯁꯨꯝꯗꯧꯔꯁꯤ ꯅꯪꯒꯤ ꯑꯣꯀꯤꯜꯅ ꯅꯄꯥ ꯑꯩꯅ ꯁꯨꯝ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯏꯃꯧ ꯅꯨꯄꯤꯒꯤꯅ ꯒꯟꯖꯥ ꯇꯣꯝꯆꯥꯅ ꯑꯣꯏꯍꯜꯂꯁꯤ ꯐꯔꯦ ꯐꯔꯦ ꯀꯦꯁ ꯉꯥꯏꯍꯥꯛꯇꯪ ꯇꯧꯅꯈꯤꯁꯅꯨꯀꯣ ꯍꯧꯖꯤꯛ ꯀꯦꯁ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯖꯖꯒꯤ ꯔꯥꯏꯗ ꯅꯣꯡꯂꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯋꯥ ꯂꯧꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯥꯜꯒꯤꯗꯃꯛ ꯃꯥ ꯃꯁꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯄꯥꯝꯗꯒꯤ ꯂꯧꯔꯨꯒꯗꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ Hey, ai kauruge. Mana kari gama chasi yaraktraba. Ai sho dum haro oidune. ꯇꯥꯆꯧ ꯑꯃꯨꯛ ꯀꯥꯏ ꯆꯠꯇꯣꯏꯅꯣ Moyumda. Yawngi na lai thokdune. ꯑꯗꯨꯗꯤ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗꯤ ꯇꯥꯆꯧ ꯑꯣꯏꯅ ꯀꯧ ꯇꯥꯔꯦꯅꯦ ꯍꯥ Kaubigano. Ai pandaga mu khona na taroi. Ai chale. ꯑꯣ ꯊꯛꯄꯅ ꯑꯩꯅ ꯊꯛꯑꯒ ꯅꯤꯁꯥꯅ ꯅꯪꯅ ꯑꯣꯏꯅ ꯄꯥꯜꯂꯕ꯭ꯔꯥ ꯇꯨꯝꯃꯨ 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 ꯍꯣꯏ ꯕꯥꯖꯤ ꯑꯩ ꯂꯥꯛꯆꯔꯦ ꯍꯣꯏ ꯀꯔꯤꯅꯣꯅꯦ ꯑꯃꯗꯨꯁꯨ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯅꯪꯅ ꯀꯗꯣꯝꯗꯩ ꯐꯥꯎꯖꯜꯂꯛꯏꯕ ꯕꯥꯖꯤ ꯑꯩ ꯉꯁꯥꯏ ꯃꯈꯩ ꯃꯈꯥꯔꯣꯝꯒꯤ ꯏꯅꯦꯇꯣꯟ ꯍꯣꯏꯗ ꯂꯩꯌꯦ ꯅꯪꯕꯨ ꯅꯄꯥꯝ ꯆꯠꯂꯅꯤꯗꯅ ꯆꯠꯈꯤ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯃꯇꯧ ꯌꯦꯡꯒꯦꯅ ꯍꯥꯏꯖꯟꯕꯅꯦ ꯕꯥꯖꯤ ꯏꯄꯥꯝꯅ ꯏꯟꯊꯣꯛꯂꯕꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯏꯄꯥꯝꯗ ꯑꯃꯨꯛ ꯍꯜꯂꯨꯗꯣꯏꯅꯣ ꯑꯩ ꯂꯣꯏ ꯂꯨꯝꯃ ꯇꯥꯏꯅꯦ ꯃꯥꯅ ꯐꯨꯔꯣꯏ ꯈꯪꯕꯗꯒꯤ ꯍꯟꯖꯜꯂꯛꯏꯁꯤꯅꯦ ꯕꯥꯖꯤ ꯏꯅꯝꯃ ꯂꯥꯛꯑꯣ ꯇꯥꯆꯧ ꯍꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯆꯥꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯍꯦ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯃꯤ ꯑꯗꯨꯗ ꯔꯦꯕꯤꯗꯨꯕꯣ ꯃꯤꯔꯣ ꯂꯥꯏꯔꯣ Ima ine. ꯑꯩꯗꯤ ꯀꯅꯥꯅꯣ ꯍꯨꯔꯥꯟꯕ ꯆꯪꯉꯛꯏꯔꯅꯦ ꯍꯦ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯅ As. Ai ne hairaga. Nayana pa nong leine. Kaidaurage. ꯍꯦ ꯅꯪꯗꯤ ꯁꯤꯗ ꯀꯔꯤ ꯂꯨꯝꯕ ꯂꯥꯛꯏꯕ ꯍꯨꯔꯥꯟꯕꯕꯨꯗꯤ ꯅꯪꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦꯅꯦ Ai chak thekpi lauge na lakpane ima. ꯀꯔꯤ ꯆꯥꯛ ꯊꯦꯛꯄꯤ ꯂꯧ ꯂꯥꯛꯄꯅꯦꯗꯤ ꯃꯥꯗꯤ ꯅꯪꯅ ꯅꯍꯥꯟꯅ ꯂꯧꯈ꯭ꯔꯗꯨꯗꯤ Ngasi amukka lauge na lakseriye ima. ꯍꯦ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯆꯥꯛ ꯊꯦꯛꯄꯤꯕꯨ ꯁꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕ꯭ꯔꯣ Hoi ima. ꯃꯥꯗꯤ ꯌꯨꯝꯁꯤꯗꯗꯤ ꯀꯔꯤꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯟ ꯇꯥꯔꯛꯑꯔꯣꯏꯅ ꯆꯠꯈ꯭ꯔꯕꯗꯨꯕꯣ Ima, ibani ngahak sum ngangkhatnarure. Aduda mana frang hekta sawatki. Leiraroin chatkrine ima. Ima, kokthokbiro. Ai matung manaw karisu khanajaroye.